Mà yết bự lôi nè Dạ này conclusion music pure thùng Cái thì conclusion pure ba phone đằng ngâu gần như nó khang cái mình đào chứ udre aduga sina umorok thi hau cũng ăn rồi Chị ấy giúp cookie assistant oi bot sang nghe chắc chắn đó ado amai na help to rồi nó doctor help to rồi cái tôi hay chơi lại như gì ado hàng cái na đó lấy rồi cái video xem dùng làm gì tôi gặp nào chú tôi nên lạc thế ado na video xem bấm đang làm gì mang hàng cái mỗi school cái nó hay đây này NCC hay bro chắc lui hay đó ado nào nè rồi có tuljichu NCC chắc lui mỗi ni NCC chắc lui video đi làm ta nằm hậu trẻ đó na rồi có ai dùng chinh này chơi rau chinh mấy cái thà gì vậy chơi rau chinh cắn xem cái gì cá được đi quỳ đấy rồi khơi chắc chắn dùng AC này bra according to condition này nông chua cái nông chẳng bị xin mà thật đó ada hồi trước chua đi đó mà thật gì đó ada corner đó chua đi chứ nông chua cái nông chẳng bị nông chỉ là cái này in bị xả là cái nó hoàng châu bị đó đó assistant ai cái phải mà cái này assistant cook mang rồi lại qua hơn càng su đầu đấy vậy khi mà mình về game em ta để purple hai cái thằng này hay photo cái cả em có đấy chỉ là thùng đấy ní cook aduga assistant gì lại đấy em bao giờ aduga hai cái hàn này chắc chắn là sẽ lại đấy anh nói chắc chắn sẽ lại đấy khi chắc chắn như một nuôi với lại thế cái nó hai cái đi đêm hôm tu lâu thì là nuôi với mua rồi hay rồi sẽ đâu mà tôi rất càng giờ cái nuôi vậy ấy gì How did you done it? cái gì cái chú gái nó hoàn toàn có ấy gì nào mà phát triển mà phát triển 아마 저는 코코가 뭐 우이. ngoài nè không thì hồi phải đây ngoài này là ta hàng tua gọi là thôi. đâu phải là vậy đâu Hati ndo thuai thì thuai tại vì là 아좀 한대로 ông mà phải ta hàng tua rồi mà phụ tôi lấy hộp đấy mà hảปั่นมันจะ nhưng mà 코코가 뭐 우이 hả vậy? mấy cái đó Hati 지금 우리 우리 이거 거들. ngасai purple 하이브네 시 purple 지 khai 간다 manungda smaina yellow akhui awathabi khai kan tau da dai ni yawe do si maru jai ba si maru jaren cha ba kadak lo ga dum chasan bi ai si maru je dai khai do ni si thong da sang du je tilhau alu ke ba tomato nei tespata do ga yen thong ba da ngau ba kon ji tang noi de ngau ba da chang mu sing da si plop hap ni thong mo gi step hap pa ge aro si sina kangchu do no lai wa kangchu lại vào xí họ cái ấy giam pa mấy xí lại vào chứ cảm ơn rồi xí vào làm mấy xí chứ sam phadi gom sam rồi du lại xí chứ purple thùng cái trong bơm mặt trời cái xí lại phadi cái du cả là cái tàu ấy cái xí nập dùng mà không tê khầm này du cái tiền cột tàu giảm chỉ hay này tiền cột con tiêu rồi này tao có tôi chứ. ai được đấy chịu cái phút này nó bảy thơ rồi hay đó thì ai đi trả thì ai đi chăng được thì nó gồm lên nhân tiền là siêu đẹp hay vậy anh cái gì hình đó nói hay vậy nó khăn gai siêu đi đây ở Tokyo mà đi chơi tiếc khi nó lấy vào hai đồng nhiều tháo cái là dịch thùng bầu về là câu đấy thật khó à? Tao biết cái bắt rồi sao? anh tao biết cái ya đó nè rồi là can hay là phụ được cái can gì rồi bên này cái này yau cái phải nâng nhà đứng là đứng to cái đâu đây chỉ đi chơi được kỳ thì hai kỳ vậy anh tàu một thì cái đúng rồi cái tàu biết đúng rồi tàu biết như thế yes ya rồi đâu ya đơn này à cái đây là sắc tụ gà cái này đây cái cái này khai bí bên này tìm một bung một rồi
ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯊꯛꯀꯤ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯁꯤꯗꯤꯀꯣ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯩ ꯂꯥꯏꯕꯛꯇꯣ ꯑꯩꯅ ꯅꯨꯡꯁꯤꯠ ꯌꯩꯗꯅꯕ ꯌꯦꯠꯁꯜꯂꯝꯕꯅꯦ ꯑꯗꯨ ꯌꯥꯗ꯭ರೆ ꯑꯗꯨ ꯅꯨꯡꯁꯤꯠ ꯆꯠꯇꯣ ꯁꯤꯜꯂꯛꯀꯅꯤ ꯁꯤꯟꯃꯥꯒ ꯅꯝ ꯌꯥꯅꯤ ꯁꯝꯒ ꯄꯥꯏꯍꯜꯂꯒ ꯅꯝꯕꯤꯗꯣ ꯑꯗꯨꯒ ꯅꯥꯔꯨ ꯂꯤꯂꯤꯅ ꯀꯩꯅꯣꯗ 2x ꯊꯥꯏꯅ ꯕꯅꯥꯎꯒ ꯏꯕꯥꯅꯤ ꯆꯥꯈꯤꯕꯗꯣ ꯑꯗꯨꯗꯣ ꯃꯥ ꯍꯥꯏꯁꯦ ꯃꯤꯅꯤꯠ 35ꯗ ꯄꯦꯀꯦꯠ ꯑꯅꯤ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖꯅꯦꯕ ꯃꯥꯅ ꯃꯥꯏ ꯆꯦꯅꯦꯜꯗ ꯇꯧꯔꯛꯈꯤꯕꯗꯣ ꯅꯥꯔꯨ ꯂꯤꯂꯤꯒꯤ ꯆꯦꯅꯦꯜꯗ ꯇꯧꯔꯛꯈꯤꯕꯗꯣ ꯑꯗꯨꯗꯣ ꯆꯦꯂꯦꯟꯖꯇꯣ ꯑꯩꯅ ꯃꯉꯣꯟꯗ ꯀꯃꯦꯟ ꯊꯥꯕꯀꯥꯟꯗ ꯃꯌꯥꯝꯅ ꯂꯥꯏꯛ ꯃꯌꯥꯝ ꯄꯤꯕꯤꯔꯒ ꯆꯦꯂꯦꯟꯖꯇꯣ ꯇꯧꯅꯕꯒꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯩ ꯇꯧꯅꯕ ꯇꯧꯔꯒꯦ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯇꯧꯕ ꯅꯪꯗ꯭ꯔꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯀꯠꯂꯛꯑꯒꯦ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯒꯦꯅ ꯅꯝꯕꯅꯦ ꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯔꯕꯜꯁꯤꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯃꯤ ꯑꯇꯩ ꯄꯥꯛꯅ ꯆꯥꯅꯔꯝꯃꯣꯏꯗ꯭ꯔꯥꯅ ꯈꯜꯂꯒ ꯁꯤꯒꯤ ꯍꯦꯟꯖꯥꯡ ꯀꯃꯥꯏꯅ ꯊꯣꯡꯕ ꯈꯣꯠꯄꯗꯨꯁꯨ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯀꯣꯛꯇ ꯈꯛ ꯌꯦꯜꯂꯝꯕꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯄꯅꯤꯅ ꯃꯐ꯭ꯂꯔꯁꯨ ꯑꯣꯟꯊꯣꯛꯑꯒꯦ ꯍꯧꯖꯤꯛ ꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯃꯁꯤ ꯐꯤꯁꯦ ꯃꯐ꯭ꯂꯔ ꯑꯣꯟꯊꯣꯛꯑꯦ ꯀꯣꯛꯁꯤ ꯌꯦꯜꯂꯦ 2-in-1 ꯑꯣꯏꯔꯗꯤ ꯁꯤꯗꯗꯤ ꯈꯔ ꯐꯔꯅꯤ ꯉꯥꯏꯕ ꯋꯥꯔꯦ ꯊꯣꯡꯅꯕꯁꯤ ꯁꯤꯗ ꯂꯣꯏ ꯔꯦꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛꯈꯨꯝ ꯑꯅꯧꯕꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯖꯅ ꯁꯨꯗ꯭ꯔꯤ ꯆꯥꯛꯈꯨꯝ ꯑꯅꯧꯕꯁꯦ ꯑꯗꯨꯅ ꯂꯥꯡꯒꯣꯜꯒꯤ ꯚ꯭ꯌꯨ ꯁꯤꯗꯒꯤ ꯑꯁ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯐꯖ ꯇꯥꯔꯗꯤꯀꯣ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯐꯖꯩꯌꯦꯕ ꯂꯥꯡꯒꯣꯜ ꯂꯣꯝ ꯁꯥꯏꯠꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯎꯕ꯭ꯔ ꯌꯦꯡꯁꯦꯀꯣ ꯑꯩ ꯀꯥꯈꯠꯂꯒ ꯎꯠꯂꯛꯀꯦ ꯍꯥꯟꯅꯩ ꯆꯥꯛꯁꯪꯁꯦ ꯃꯇꯨ ꯍꯧꯖꯤꯛ ꯆꯥꯏꯅꯤꯁꯀꯤ ꯃꯣꯏꯒꯤ ꯀꯣꯡꯐꯨ ꯇꯝꯐꯝ ꯃꯥꯜꯂꯝꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯣꯟ ꯀꯩꯀꯥ ꯐꯦꯡꯐꯝ ꯀꯩꯀꯥ ꯂꯩꯔꯝꯕꯗꯣ ꯑꯥꯗ ꯂꯩꯔꯦ ꯎꯗ꯭ꯔꯦ ꯑꯥꯗ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤ ꯆꯥꯛꯁꯪ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯛ ꯀꯥꯈꯠꯂꯨꯔꯁꯤ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯛꯀꯦ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯆꯤꯡꯒꯤ ꯑꯗꯨꯗꯩ ꯁꯤ ꯀꯩꯔꯥꯛ ꯃꯆꯥꯁꯤꯗ ꯀꯥꯍꯠꯇꯣꯏꯅꯦ ꯍꯦꯟꯖꯥꯡ ꯂꯣꯏ ꯊꯣꯡ ꯂꯣꯏꯔꯝꯗꯅ ꯃꯣꯏꯁꯤ ꯀꯥꯈꯠꯅꯕ ꯍꯣꯠꯅꯉꯩꯗ ꯑꯥꯗ ꯂꯩꯔꯦ ꯂꯥꯡꯒꯣꯜ ꯃꯩꯁꯦ ꯑꯃꯨꯛ ꯐꯖꯗ꯭ꯔꯦ ꯄꯨꯇ꯭ꯔꯤꯛ ꯄꯨꯇ꯭ꯔꯤꯛ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯅ ꯆꯩꯔꯥꯎ ꯆꯤꯡ ꯅꯨꯡꯗꯥꯡꯗꯗꯤ ꯑꯁ ꯂꯣꯏꯔꯦ ꯑꯅꯥꯟꯕ ꯁꯤꯇꯤꯒ ꯃꯥꯜꯂꯦ ꯃꯩ ꯃꯌꯥꯝꯁꯦ ꯃꯇꯤꯛ ꯃꯇꯤꯛ ꯇꯧꯔꯒ ꯑꯗꯣ ꯑꯩꯅ ꯂꯦꯞꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯀꯨꯝꯊꯔꯁꯤ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯊꯣꯡꯕꯒꯤ ꯁ꯭ꯇꯦꯞ ꯂꯣꯏ ꯂꯩꯔꯝꯗꯅ ꯆꯥꯛ ꯆꯥꯎ ꯂꯥꯎ ꯍꯥꯏꯔꯛꯇꯅ ꯁꯤ ꯂꯩꯉꯩꯗ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯀꯣꯡꯐꯨ ꯇꯝꯐꯝ ꯃꯥꯟꯕꯁꯤꯗ ꯂꯤꯠꯂꯒꯅꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦ ꯑꯗꯨꯒ ꯆꯥꯛꯁꯪ ꯌꯧꯗꯣꯏꯅꯤ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯃ ꯀꯥꯝꯕ ꯂꯣꯏꯈ꯭ꯔꯕ ꯉꯧꯕ ꯍꯧꯗꯣꯔꯦ ꯑꯗꯨꯗꯤ ꯀꯥꯝꯕ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯤꯃ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯁꯤꯒꯤ ꯄꯔꯕꯜꯁꯦ ꯉꯧꯕ ꯍꯧꯔꯅꯤ ꯉꯁꯥꯏꯒꯤ ꯄꯥꯇ꯭ꯔꯗꯣ ꯁꯤ ꯇꯧꯕꯒꯤ ꯁꯪꯗꯕ ꯂꯣꯏꯔꯦ ꯐꯕꯅꯤꯅ ꯊꯥꯎꯒꯤ ꯁꯝꯗꯣ ꯌꯥꯎꯈ꯭ꯔꯦ ꯁꯝꯗꯣ ꯊꯥꯎ ꯍꯩꯈ꯭ꯔꯦ ꯊꯥꯎ ꯌꯥꯝꯅ ꯍꯩꯗꯕꯤ ꯅꯠꯇ꯭ꯔꯥ ꯊꯥꯎ ꯌꯥꯝ ꯍꯟꯗꯕꯤ ꯁꯤꯒꯤ ꯒꯦꯠꯑꯞꯁꯦ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯕꯥꯃꯣꯟꯗ ꯕꯥꯃꯣꯟ ꯃꯥꯜꯂꯦꯁꯦ ꯊꯥꯎ ꯁꯥꯕ ꯉꯥꯏꯕ ꯃꯅꯤꯟ ꯀꯥꯏꯒꯤ ꯈꯥꯡꯅꯦꯕ ꯐꯣꯟꯗ ꯉꯥꯎꯈ꯭ꯔꯕꯅꯤꯅ ꯈꯥꯡꯁꯦ ꯃꯅꯤꯟ ꯀꯥꯕꯁꯦ ꯎꯗ꯭ꯔꯦ ꯈꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯥꯎ ꯍꯥꯞꯈ꯭ꯔꯦ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯇꯦꯖꯄꯇꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯧꯕ ꯈꯔ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯅꯥ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯈꯥꯡ ꯏꯁꯤꯡꯗꯥꯌꯦ ꯊꯥꯎꯁꯦ ꯃꯩꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯎꯊꯣꯛꯑ ꯊꯅꯝꯒꯦꯕ ꯐꯣꯟ ꯃꯦꯠꯂꯤꯉꯩꯗ ꯆꯥꯛ ꯊꯣꯡꯅ ꯀꯃꯦꯟ ꯄꯤꯔꯣ ꯃꯥꯒ ꯃꯥꯟꯅꯔꯦ ꯍꯥꯎꯇꯧꯔꯦꯀꯣ ꯅꯔꯦꯟꯅꯦ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝ ꯉꯁꯥꯏꯒꯤ ꯌꯦꯟ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯃꯛ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯔ ꯕ꯭ꯔꯥꯎꯟꯅꯤꯁ ꯑꯣꯏꯕ ꯉꯧꯗꯣꯏꯅꯦ ꯁꯤ ꯍꯧꯖꯤꯛ ꯉꯧꯕꯗꯨꯗꯣ ꯉꯥꯏꯔꯤꯉꯩꯗ ꯃꯔꯩ ꯌꯦꯠꯅꯩꯅꯦ ꯏꯕꯥꯅꯤ ꯍꯧꯔꯣꯃꯔꯩ ꯌꯦꯠꯂꯣ ꯊꯣꯃꯛꯇꯧꯔꯦ ꯑꯃꯨꯛ ꯀꯔꯤꯅꯣ ꯁꯤ ꯍꯧꯖꯤꯛ ꯃꯔꯩ ꯌꯦꯠꯄ ꯂꯣꯏꯅꯔꯦ ꯌꯥꯅꯔꯦ ꯀꯟꯀ꯭ꯂꯨꯖꯟ ꯍꯧꯖꯤꯛ ꯄꯨꯔꯛꯑꯦ ꯑꯗꯩ ꯊꯣꯡꯕ ꯀꯥꯏꯗ ꯀꯟꯀ꯭ꯂꯨꯖꯟ ꯄꯨꯔꯛꯏꯕ ꯑꯩ ꯋꯥꯈꯟꯗ ꯑꯁꯦꯡꯕꯩ ꯃꯔꯩ ꯌꯦꯠꯂꯤ ꯃꯥꯜꯂꯦ ꯃꯩꯁꯦ ꯉꯧꯕ ꯂꯣꯏꯔꯀꯥꯟꯁꯤꯗꯀꯣ ꯈꯥꯃꯦꯟ ꯍꯥꯟꯅ ꯍꯥꯞꯄꯦ ꯆꯨꯝꯕ꯭ꯔꯣ ꯈꯥꯃꯦꯟ ꯍꯥꯟꯅ ꯍꯥꯞꯄꯤꯁꯦ ꯑꯣ 이반이기제거 hit and trial 메थ드네 알루 잡정게 알루 ngꯧ래
ꯄꯔꯕꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯃꯗꯨꯒ ꯍꯥꯏꯔꯝꯕꯗꯣ ꯀꯥꯎꯕꯒꯤ ꯃꯃꯤꯡ ꯉꯁꯥꯏ ꯃꯃꯤꯅ ꯃꯃꯤꯡ ꯑꯃ ꯍꯥꯏꯔꯝꯕꯗꯣ ꯄꯣꯇꯣ ꯍꯥꯏꯕ꯭ꯔꯥ ꯐꯣꯇꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯩꯁꯦ ꯗꯥꯏꯔꯦꯛꯁꯟ ꯑꯣꯟꯅꯔꯦ ꯁꯣꯝꯗꯩ ꯂꯦꯞꯄꯛꯀꯦ ꯄꯔꯕꯜ ꯍꯥꯞꯄ ꯍꯧꯔꯦ ꯉꯁꯥꯏ ꯉꯧꯔꯒꯅꯦ ꯈꯔ ꯈꯔ ꯃꯨꯜꯂꯛꯄꯒ ꯉꯥꯏꯗ꯭ꯔꯦ ꯑꯂꯨꯗꯤ ꯑꯗꯨꯝ ꯄꯨꯂꯞ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯝꯖꯟꯗꯣꯔꯝꯅꯦ ꯑꯗ ꯍꯥꯎꯅ ꯁꯝꯖꯤꯜꯂꯗꯣꯏꯅ ꯑꯩ ꯈꯪꯉꯦ ꯐꯖꯔꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯏꯐꯅ ꯊꯣꯡꯕꯗꯤ ꯑꯍꯥꯟꯕꯅꯦ ꯁꯤꯁꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯃꯔꯥꯡ ꯑꯗꯨ ꯑꯗꯥ ꯌꯦꯟ ꯊꯣꯡꯕ ꯌꯦꯟꯅꯦ ꯄꯔꯕꯜꯁꯤ ꯌꯦꯟꯅꯦ ꯈꯜꯂ ꯑꯗꯨꯝ ꯊꯣꯡ ꯌꯥꯔꯦ ꯇꯣꯏꯕꯗꯤ ꯊꯨꯅ ꯇꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯥꯛꯄ ꯍꯩꯕ ꯊꯣꯡꯕꯗꯤ ꯍꯩꯇꯕ ꯇꯥꯛꯄꯩꯗꯤ ꯂꯣꯏ ꯇꯥꯛꯊꯔꯛꯀꯦ ꯈꯗꯥꯡꯒ ꯅꯪ ꯀ꯭ꯂꯣꯛꯋꯥꯏꯁꯇ ꯎꯪꯒꯗꯣ ꯑꯗꯣ ꯃꯅꯝꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯉꯧꯕ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯁꯤꯡ ꯍꯩꯖꯤꯟꯈ꯭ꯔꯦ ꯐꯨꯠꯅꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯌꯥꯝ ꯍꯥꯏꯗꯣ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯂꯩꯅ ꯍꯥꯏꯗꯣ ꯀꯩꯝ ꯀꯥꯏꯗꯦ ꯁꯤ ꯌꯦꯡꯉꯣ ꯃꯊꯟꯗ ꯁꯤ ꯆꯥꯛꯁꯪ ꯃꯤ ꯀꯅꯥꯝ ꯂꯩꯇꯕꯁꯤꯗ ꯃꯊꯟꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯑꯩ ꯋꯥꯈꯜꯗ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯉꯧꯕ ꯂꯣꯏꯔꯀꯥꯟꯗ ꯉꯧꯕ ꯈꯤꯇꯪ ꯉꯧꯔꯒꯀꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯀꯥꯝꯊꯣꯛꯍꯜꯂꯅꯤ ꯊꯨꯅꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯊꯪ ꯑꯗꯨꯒꯤꯁꯨ ꯍꯥꯞꯄꯛꯀꯦ ꯁꯤꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯕꯁꯦ ꯊꯥꯡ ꯑꯊꯧꯕ ꯑꯃꯅ ꯇꯧꯗꯗꯤ ꯌꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯄꯥꯏ ꯊꯥꯡꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯐꯦꯡꯕ ꯍꯩꯇ꯭ꯔꯣ ꯍꯩꯇꯦ ꯑꯩꯅ ꯍꯩꯕꯕꯨ ꯆꯥꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯅꯕ ꯊꯝꯃꯝꯕꯗꯨ ꯀꯥꯝꯃꯛꯑꯦ ꯑꯅꯤꯔꯛ ꯀꯥꯝꯍꯜꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯧꯍꯜꯂꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯃꯤꯁ ꯄꯥꯎꯗꯔꯗꯣ ꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤ ꯈꯔ ꯌꯥꯝꯃꯒꯅ ꯃꯆꯨ ꯐꯖꯩꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯔꯣꯏꯕ ꯁꯥꯗꯅ ꯍꯌꯦꯡ ꯅꯥꯎꯕꯤꯒꯤ ꯆꯦꯂꯦꯟꯖꯇꯣ ꯃꯩ ꯁꯥꯕꯅꯤ ꯉꯝꯗꯗꯅ ꯀꯥꯡꯁꯣꯏꯁꯤꯁꯨ ꯃꯣꯔꯣꯛ ꯁꯥꯕꯅꯦꯕ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯑꯁꯥꯕ ꯉꯥꯛꯇꯅꯤ ꯐꯣꯟ ꯐꯥꯏꯌꯔ ꯇꯥꯔꯅꯤ ꯈꯪꯉꯦ ꯍꯌꯦꯡ ꯁꯤꯅ ꯁꯥꯃꯔꯣꯏ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯁꯤ ꯃꯁꯛꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯃꯨꯜꯂꯦꯅ ꯑꯗꯨꯝ ꯈꯪ ꯌꯥꯔꯦ ꯃꯍꯤꯁꯦ ꯌꯥꯝ ꯂꯥꯡꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯅꯪꯕꯁꯨ ꯅꯠꯇꯕ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯒ ꯄꯔꯕꯜꯁꯦ ꯌꯥꯝ ꯇꯣꯏꯍꯟꯗꯕꯅ ꯍꯦꯟꯅ ꯆꯥꯕ ꯍꯥꯎꯋꯦ ꯑꯇꯣꯏꯕ ꯍꯩꯅꯔꯝꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯣ ꯂꯣꯏꯔꯦ ꯑꯂꯨꯒ ꯃꯣꯔꯣꯛꯀꯁꯤꯡꯁꯦ ꯍꯥꯟꯅ ꯃꯦꯠꯈꯥꯏꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯂꯥꯏꯋꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯧꯔꯦ ꯂꯣꯏꯔꯦ ꯃꯦꯠꯄ ꯑꯗꯨꯒ ꯁꯤꯁꯤꯅ ꯐꯥꯏꯅꯦꯜ ꯇꯁ ꯄꯤꯅꯕ ꯁ꯭ꯇ꯭ꯔꯤꯡꯁ ꯀꯌꯥ ꯈꯤꯇꯪ ꯆꯥꯏꯁꯜꯂꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯁꯤ ꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯄꯔꯕꯜ ꯂꯩꯔꯦ ꯄꯔꯕꯜꯁꯦ ꯈꯤꯇꯪ ꯀꯪꯅ ꯇꯧꯕꯩꯅꯦ ꯁꯤꯒꯤ ꯃꯍꯤ ꯄꯥꯡ ꯌꯥꯎꯍꯟꯗꯕ ꯈꯤꯇꯪ ꯂꯩꯔꯦ ꯃꯍꯤꯁꯤ ꯈꯤꯇꯪ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯂꯥꯏꯋꯥ ꯀꯥꯡꯁꯨ ꯑꯗꯒꯤ ꯆꯝꯐꯨꯠ ꯑꯗꯨꯒ ꯁꯤꯅ ꯎꯃꯣꯔꯣꯛꯁꯤ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯍꯥꯎꯗꯣ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯁꯤ ꯉꯁꯥꯏꯒꯤ ꯄꯔꯕꯜꯗꯨꯅꯦ ꯁꯤ ꯑꯩꯅ ꯉꯁꯥꯏ ꯃꯔꯨꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯃꯔꯨꯁꯨ ꯌꯥꯎꯋꯦ ꯀꯝꯗꯧꯔꯦ ꯍꯣꯏ ꯃꯔꯨꯁꯦ ꯁꯤ ꯄꯔꯕꯜꯒꯤ ꯃꯔꯨꯁꯦ ꯑꯩ ꯆꯥꯕ ꯅꯨꯡꯉꯥꯏꯔꯤ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯆꯥꯔꯒꯀꯣ ꯃꯅꯨꯡꯗ ꯃꯍꯤ ꯊꯣꯛꯄꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯌꯥꯝꯅ ꯖꯨꯁꯤ ꯑꯣꯏꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯁꯤꯒꯤ ꯄꯔꯕꯜꯁꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯊꯥꯒꯠꯄ ꯄꯣꯁꯇꯗꯤ ꯄꯣꯇꯣ ꯀꯧꯋꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯄꯣꯇꯣ ꯀꯧꯕꯒꯤ ꯑꯃ ꯍꯥꯏꯔꯝꯃꯦ ꯁꯥꯎꯠꯇꯁꯨ ꯄꯣꯇꯣ ꯑꯣꯏꯗꯅ ꯆꯥꯔꯛꯄ ꯁꯨꯃꯥꯏꯅ ꯁꯥꯎꯠꯇꯗꯤ ꯈꯪꯗꯦ ꯑꯩ ꯆꯥꯈ꯭ꯔꯕ ꯀꯩꯅꯣꯝꯗꯤ ꯇꯧꯋꯦ ꯃꯁꯛꯇꯣ ꯁꯨꯃꯥꯏꯅ ꯎꯗꯦꯗꯅ ꯄꯤꯛꯄꯅꯦ ꯃꯣꯏ ꯃꯣꯏꯗꯤ ꯄꯤꯛꯑꯦꯕ ꯁꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯌꯥꯝꯁꯨ ꯆꯥꯗ꯭ꯔꯤꯕ ꯃꯌꯥꯝ ꯆꯥꯅꯔꯝꯃꯅꯤ ꯑꯗꯣ ꯆꯥꯗ꯭ꯔꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯇꯦꯁ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯣꯡꯕꯗꯥꯏꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ 37,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯍꯟꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯉꯍꯥꯟꯈꯩ ꯅꯥꯔꯨꯕꯩꯅꯤ ꯑꯩ ꯉꯍꯥꯟꯈꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯁꯦ ꯑꯗꯨꯒ ꯑꯕꯅꯥꯎꯁꯨ ꯍꯧꯖꯤꯛꯀꯥꯟ ꯇꯣꯏꯅ ꯂꯥꯛꯇꯕ ꯑꯩꯈꯣꯏꯗ ꯄꯥꯡ ꯀꯣꯏꯔꯛꯇ꯭ꯔꯦ ꯑꯕꯅꯥꯎꯁꯦ ꯑꯕꯅꯥꯎ ꯅꯪ ꯅꯥꯔꯕ ꯀꯩꯗꯧꯔꯦ ꯃꯦꯁꯦꯖꯁꯦ ꯑꯗꯨꯒ ꯃꯥꯏ ꯗ꯭ꯔꯣꯟ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯥꯟꯅꯄꯣꯠꯀꯤ ꯗ꯭ꯔꯣꯟ ꯑꯃ ꯑꯕꯅꯥꯎ ꯂꯥꯛꯑꯒꯗꯤ ꯃꯥ ꯁꯨꯇꯤ ꯊꯥꯕꯩ ꯂꯥꯛꯑꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯄꯠꯂꯛꯀꯦ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯒ ꯑꯗꯨꯒ ꯁꯤ ꯎꯃꯣꯔꯣꯛꯁꯦ ꯁꯤ ꯎꯃꯣꯔꯣꯛꯁꯤꯅ ꯂꯣꯏꯔꯦ ꯄꯥꯝꯖꯕꯤꯗ ꯌꯥꯝꯃꯜꯂꯦ ꯈꯤꯇꯪ ꯈꯛ ꯊꯥꯗꯗꯣꯏꯅꯦ ꯍꯥꯟꯅ ꯌꯦꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯋꯥꯁꯤꯁꯨ ꯊꯨꯝ ꯅꯝꯃꯕ ꯌꯦꯡꯒꯦ ꯂꯥꯏꯋꯥꯁꯦ ꯃꯣꯔꯣꯛꯇꯤ ꯁꯥꯡꯒꯗꯧ ꯃꯥꯜꯂꯦ ꯐꯖꯅ ꯃꯣꯔꯣꯛ ꯌꯥꯝꯈꯤꯕꯅꯦꯕ ꯉꯥꯔꯤ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥ ꯅꯝꯕꯒ ꯑꯣꯏꯅ ꯌꯦꯟꯖꯥꯡꯁꯤꯡꯁꯦ ꯑꯩꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯁꯤꯃꯗꯤ ꯁꯤ ꯌꯥꯝ ꯇꯣꯏꯍꯟꯗꯕꯤꯗ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯃꯍꯤꯁꯦ ꯈꯤꯇꯪ ꯅꯪꯃꯜꯂꯦ ꯑꯩꯈꯣꯏꯅ ꯅꯪꯕ ꯍꯥꯎꯋꯤꯅꯦ ꯃꯍꯤ ꯂꯥꯡꯕ ꯍꯥꯎꯋꯦ ꯆꯝꯐꯨꯠꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯍꯥꯟꯕ ꯊꯥꯒꯠꯄ ꯍꯧꯕ ꯀꯥꯟꯗ ꯃꯤꯅ ꯆꯝꯐꯨꯠꯅ ꯍꯥꯟꯅ ꯆꯥꯒꯗꯧꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯍꯟꯗꯛ ꯔꯤꯁꯦꯟ ꯀꯃꯦꯟ ꯈꯔ ꯊꯥꯔꯛꯄꯁꯤꯡꯗ ꯑꯩ ꯁꯨꯝ ꯌꯦꯡꯉꯦꯕ ꯑꯗꯨꯗ ꯀꯩꯅꯣꯁꯦ ꯆꯝꯐꯨꯠꯁꯦ ꯑꯃꯨꯛ ꯂꯥꯁꯇ ꯆꯥꯒꯗꯧꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯤꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯕ ꯂꯥꯁꯇ ꯆꯥꯕꯁꯦ ꯃꯈꯣꯟꯅ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯀꯥꯡꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯎ ꯃꯣꯔꯣꯛ ꯌꯥꯎꯕꯩꯔꯁꯨ ꯈꯪꯗꯦ ꯎ ꯃꯣꯔꯣꯛꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕ ꯃꯅꯝꯒꯁꯦ ꯑꯁ ꯂꯣꯛ ꯊꯨꯡꯕꯒ ꯂꯣꯏ ꯐꯔꯅꯤ ꯁꯤꯗꯩꯗꯤ ꯍꯥꯎꯋꯦ ꯀꯥꯡꯁꯨ ꯀꯩꯅꯣꯒꯤ ꯂꯥꯏꯋꯥ ꯁꯤꯁꯤꯅ ꯄꯔꯕꯜꯗꯣ ꯌꯥꯝ ꯖꯨꯏꯁꯤ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯅꯦ ꯆꯥꯛ ꯆꯥ ꯇꯣꯛ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯌꯦꯡꯉꯣ ꯄꯔꯕꯜꯁꯤꯗꯣ ꯇꯣꯠꯃꯤꯟꯅꯕꯗꯗꯤ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒ ꯆꯥꯈꯤꯕ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯔꯒꯀꯣ ꯇꯣꯠꯂ ꯆꯥꯈꯤꯕꯁꯤꯅ ꯍꯥꯎꯋꯦꯕ ꯃꯄꯨꯝ ꯇꯣꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯒ ꯆꯥꯕꯗꯅ ꯄꯔꯕꯜꯗꯤ ꯉꯥꯛ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯄꯨꯝꯅ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯆꯥꯕꯤꯌꯣ ꯕ꯭ꯂꯣꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯕꯥꯏ ꯍꯧꯖꯤꯛ ꯀꯣꯟ ꯐꯦꯡꯐꯝꯗ ꯑꯩꯈꯣꯏ ꯀꯣꯟ ꯐꯦꯡꯐꯝꯁꯤꯐꯥꯎ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯂꯥꯞꯁꯨ ꯍꯧꯖꯤꯛ ꯖꯪꯒꯜ ꯃꯌꯥꯝ ꯐꯥꯎꯔ ꯂꯥꯛꯄꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦ ꯇꯧꯅꯦ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ ꯀꯩꯗꯅꯣꯕ ꯄꯥꯡꯉꯛꯀꯗꯣꯏꯁꯦ ꯐꯦꯡꯕ ꯂꯣꯏꯔꯦ ꯑꯩ ꯆꯥꯝꯃꯤ ꯁꯤꯗ ꯀꯣꯟ ꯄꯥꯏꯕ ꯃꯉꯥꯏ ꯑꯗꯣ ꯉꯍꯥꯟꯈꯩꯗꯤ ꯄꯥꯡꯕꯅꯦ ꯁꯤꯗꯤ ꯄꯥꯡꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯩꯅꯒ ꯑꯗꯨꯝ ꯐꯦꯡꯗꯣꯛꯄꯅꯦ ꯉꯍꯥꯟꯈꯩꯗꯤ ꯑꯁꯦꯡꯕꯩꯅꯦ ꯀꯗꯔ ꯍꯥꯏꯖꯔꯤꯌꯣ ꯐꯦꯡꯗꯕ꯭ꯔꯅꯦ ꯐꯦꯡꯕꯅꯦ ꯐꯦꯡꯉꯦ ꯑꯗꯨꯅꯦ